Pari Puri ge haurakpham amadi lakadoriba puwari kaya miyamda khanghangadoriba museum asi chawkhatnaba hotnabada achau macha laire ina khunba khaidana miyam puna hotna minasi haina Art and Culture gi Commissioner 𝗵𝗁𝗀 na phongdokre wafam asi ngasi Manipur State Museum and Art and Culture na sinduna Museum for Education and Research haiba hiramda International Museum Day 2024 gi thoram ama Manipur State Museum gi auditorium da pangthokiba thoram aduga mari leinena phongdokhibani thoram aduda Art and Culture gi Commissioner 𝗵𝗁𝗀 Department asi gi retired Director Dr. 𝗪𝗀𝗃 amadi Manipur University gi Department of Anthropology gi retired Professor Dr. 𝗵𝗂𝗂𝗏 su saruk yaki thoram aduga mari leinena Commissioner 𝗀 na hai mioi begi haurakpham matam aduda kari fije setlami karamna hinglami haiba haugalakliba naharol singda mayek sengna khanganaba hotnabada museum asina kanaba kaya piri numit asi International Council of Museum na museum gi kanaba mayam adu khanglaktuna kumja lising mo chamapan humdra tret ki me tara ni panasibu International Museum Day haiduna palan tawduna lakli loinana miyoiba amagi haurakpham amadi makoi gi chatnabi adu karamna lakhigi haibadu education amadi research tawbada khangnanaba makoina sijanaramba potlam sing museum da collection tawduna thamlaba matung miyam da kanaba kya piri tungi mirol na mamangi mirol singi haurakpham khangge hairabdi museum da leidiba artifact ase yenglaga khangba ngamgani haina su phongdokhe International Museum Day happen with International Council of Museum. Some now ICOM now. Museum की importance मस्त की गाना वो मैं आम से खनक तना 1977 दा सिगुम्बा 18 में ऐसी International Museum Day हाई ना मस्त लोगों की हाई ना एक तो मतलब सिगुम्बा नु भी ऐसी International Museum Day हाई ना बड़ी याम न मरु रे बदी कोई न्यूज़ बगी हौरकफम अदुगे कल्चर के हौरकफम मयामसी कमायना आखिगे हाइबसिगी एजुकेशन मदुगे रिसर्च तौबदा खांगनबो कोलम जेरम आर्टिफैक्ट मयामसी म्यूजियम दा लोइना कलेक्शन तरोगा मफम चाना डिस्प्ले तौदो ममिंग थासिंग इरगा मागी सोतारि सिंग इरगा मतमदुदा एकोगी लेरिबा civilization kamaina hori ekoi mioi bagi hamla luksan saba thakpa aduga leirima ekoi dharma gi chanabi culture gi chanabi mayam si kari kari kamaina horu ki ga haisi museum da leiriba artifacts asi ekoi ye ka khangba ngami adano ba ekoi generation na masi haurup gi wari asi khang